अहानबदा मरुओइबा पाव इंडियन आर्मी की अथौबसिंगी खुबम सांगननबा लुपा करोड़ अहुम खाक्तुना थमले हाइना चीफ मिनिस्टरना फोंदोखरे कंगलादा मैरा लौबा मियोय तरादगी हेना चंगबा यारोय मियामदा अकायबा थोअनगदबा थबकसिंग तौबिगनु हाइना एल काइलुनना फोंदोरकली अर्बन लोकल बॉडी सिंगी मिखल पांगथोकपगी ममी तमद्रिबरा लेंगाकना हाई कोर्ट की ऑर्डर नि हाइदुना यूएलवी कुनगा तरेट की केयर टेकर सिंगी मतम सांगदोहनख्रे मणिपुर लेंगा की धनमंजुरी यूनिवर्सिटी कांगखोंग साइबगी फिबमदा लेरे डीएमयू की महिरोय सिंह पुलिसना तमथीना फुथखरे लॉ एंड ऑर्डर ngakpada BDF सिंगना यांगलेन सरू ओइरी हाइना वर्क्स मिनिस्टर गोविंदास कोंथोजमना फोंदोकले KSA की तरागनिथोय सुबा मेगा स्पोर्ट्स फेस्टिवल हौदोखरे काक्सिंगदा डिस्ट्रिक्ट असिगी लैंड रेकॉर्ड सिंग थमनबा रैली चटख्रे अथुबदा थमद्रबदी मखल क्यागी अकनबा खोंजंग सिंग संगसिलकदौरी अमदी अपाइबा लैचिल तरागनिपान सुबा IFFT दा उन्ननबा खलकले खुरुमजरी मॉर्निंग न्यूज पेपर रीडिंग दाबिरिबा सिंगबु पुष्पारानी लाइसमना तराम नोक्सरी ngasi lamtagi thanin numit inglising ani kunga humdoi mars ki tarik 8 lebawpa numit asigi maroiba pausing miyam da pijari leibak asibu ngak senbada thawaina pontha pi kraba lanmi singi ningsing khubam ama sanana bagidamak manipur lengang na lupa crore ahum khaklaga leire haina chief minister nongthoma birena phongdokre Red Seal Division na sinduna Imphal East ki Koirengai da pangthokiba ex serviceman rally da saruk yaraduna chief minister N Birena hai defense personnel singi oiba athoba singi ningsing khubam ase lamphel patta leiba ex serviceman gi office campus da sagatna ba lam yenglure lamdam asigi nupi singi thongna nupi singda yauriba matik mayai फिरेप चेटपा कया आसी यंगलगा मखोइदा इकाई खुमनबा उत्पा ओइना नुपी सिंग खक्तगी ओइबा सैनिक स्कूल अमा सागनबा बिष्णुपुरदा लम एकर 15 खाकलगा थमले लोइनना लेंगांगना एक्स सर्विसमैन गी ऑफिस असिसु नौना सेमगलगनी मतम अमदा मणिपुर मिहात पुंग अमगुमना अतोपा स्टेट की मियोय सिंगना उनरमबगा लोइनना लेइबा चटपदा साफनिंगाई ओइदबा स्टेट अमगुमना उनरमे अदुबो प्राइम मिनिस्टर नरेंद्र मोदी की लेंगाक लाक्लबा मतुंगदा इंथा तपथबा फ्रुप मसेल नुंसी चानाबा लमदम अमा पुरकपा ngamle मतम अमदा आर्मी सिंग अमसुंग कमांडो सिंगबु उबदा मियामना अकीबा फाउनरंबा दु ngasidi किनखिद्रे मखोय असि अखोइबु ngakpi senbinanaba leiriba कांगबुनि हाइबा वखल फाउरकले तोंगाना मरम ओइरगा आर्मी अमसुंग कमांडो सिंगबु मियामना की तुकचनरंबनी लेबाक असिबु मचे ताना थुगाइबा पांबा मियोय कांगलुप खरसु लेइतबा नते आर्मी पर्सनल सिंगना इमुंग मनुंगी नुंगाइरबा पुंसी थादोकलगा लेबाक असिबु ngak senbगी थबक तौरगा लागली मणिपुर अपिकपा स्टेट ओइरबसु लेबाक असि सेमगतपदा अचौबा थौदांग लौरगा लागली मणिपुरगी यामखिद्रबा मिसिंग असिगा येंगनबदा हिरम कयादा लौरिबा थौदांग असि सिंथानिंगाई ओइ मणिपुरदा पोखिबा मेजर बॉब खथिंगना अरुणाचल प्रदेश की तवांगदा इंडिया की ngamkhai ngaknanaba honabada laukiba thodang ngasisu kaunadri matam matuda mahakna tawangda india ki firan yunglamdrabadi arunachal pradesh asi china ki manungda yaukiramba yaribani manipur amasung tawang awang nongpo state singda leiba asigi thongna faraba lanmi kya pokhibani haiki
Yausang kumay manungda miyamna furu kanglup masen nungsi chanana laiminanaba honabada mateng pangbiyu haina additional DGP LO Manipur L Kailunna appeal tawrakli. Paumisingu unaba amada Kailunna hai yausang manungda pamdaba thawdok thokpa thingnanabagidamag khunai gi mayokta leiba miyoising pulisna mikupna humsingna senanaba police station khudingmaki mari leinaba officer singda pautak pikre loinana lekai lekai da patrolling chatpa hengat hananaba loinana lekai gi miyoising club sing sports na singba yauna paikhat kadaba thoram sing mifam pangthoktuna khananaba pautak pikhi lekai lekai da sport ki thabak thoram sing pangthokpada police department pungning thaugatli adum oinamak asigumba thoram sing pangthokpa matamda lambi achat awok singda kaiba thoandanaba amasung miyamgi tangdu leitaba puraknaba honabada ayet apan thoandanaba appeal tawkhi makhata na miyamna fazadaba wahaywata akamba wahaywata yawba isaina singba sakpa law khongba tawbiganu miyamgi ikai khumnaba mangba yaba sing lemjabada akaiba thoanba amasung lamchat sajatta sohanba yaba lai symbol natraga plagat sing natraga atay polam sing utba sizinaba tawbiganu lambi achat awok singda machu sanglaba ising natraga powder na singba chaichinba tawbiganu machu sanglaba ising hanba balloon sing natraga ising icham natraga mahut sinba yaba mahi sing sem saba amasung thombana singba tawbiganu Manipur Police Department Manipur miyamda yausang kumai ga mari leinana yaifa paujel piri haina makhata khi nakal amaromda ngasidagi horaga numit manga ni chumna pangthokadoriba Hindu laining chatpasingi khwadigi chawba machugi kumai ama oriba yausang manungda Thawal district da makhal khuding maki pamdaba thodok thoktanaba Thawal district police na section thorang lokhatba hokre Thawal District Police na laukhatliba thorang asida district asigi miyamna su chaugat piduna handaki yausang kumai asi ingna sikna pangthokpa misi mina yaudaba amadi nungaina pangthoknaba honamina si haina district asigi SP Jogesendra Hobijamna miyamda pausel pirakli hiram asigi matangda ngarang paumisinga mahaki office ta unabada SP na hai yausang kumai manungda makhal amatagi pamdaba thodok thoktanaba Thawal District Police na tongan ba mafam nipanda police checking point thamgani yausang manungda thabal chongba matamda district magistrate ki aya bahana lobiyu nupi masa singna highway da thauri thatlaga sel niba khaiba tawbiganu masi accident thoknabagi maram ama oihali sahi nauriba nupa macha singna capacity hena tongsilaga gari macha car thauba mayai kaba chinjak sasilaga gari thauba asina singba tawbiganu hairi karigumba district police na pamdaba thodok thoktanaba laukhaliba thorang asigi mayokta thabak tawraklabadi madugi chapchaba logi oiba thabak laukhatkani haina su phongdokhi State asigi law and order amadi traffic system phagalhanbada VDF personnel singna yanglen charu oiri haina Works Minister Govindas Konthokjamna phongdokre All Manipur VDF Welfare Association Central Committee Manipur gi Midyang Makha da Imphal West District VDF Welfare Association na district khudingmaki VDF Welfare Association ga khusamnaduna Imphal gi GM Hall da pangthokiba VDF ki taramari suba rising day gi tharomda minister na wafamasi phongdokhibani tharoma sida chief guest ki warol piraduna minister na hai state asida VDF ki thak asuki matik wangle state asigi law and order amadi traffic system da yanglen saru oiri VDF singna state sida singthaningai oiba thabak thorom kya tawrakpa sidagi state asigi naha sing ngasidi VDF yawningbagi ithil phawba hore state ama chawkhathanbada micham police amadi fresh ki thodang yamna chawi asigumba miyoi kanglup sing asina masa masagi thodang adu discipline leina chatpa mathautai VDF na loriba mai pakpa amadi singthaningai oiba thodang singi manungda yamlaba mayai kaba drug phawba phaba ngamlibani makhatana su state asida asigumba mayai kaba drug si thengnabada ikhoi pumnamakna thodang lominasi asigumba asoiba sing asi chumthokminabada isa isa su hana phananaba honaminasi leingak nasu VDF personnel singi yai phanaba thabak thorom kya leptana paikhali
BDF singi thagi tolop asi chahi khudingi hengatpagi mahut one time da khara yamna hengatpagi wafam si Chief Minister gasu tanaragani. BDF singi tunglamchat yamna lairi state asigi law and order pibam hena phagat hanbada makhatana thaudang lagwa ngamba oibiyu hainasu makhataki. P. Dongel na hai state asigi law and order da BDF singna achoba thaudang ama lawduna lakli police ki awat apa lairakpada BDF singna mengkhatuna lakli. BDF singi awaba ko hanana bagidamak office memorandum ama thoktuna khudong saba kaya phanghali. BDF singna SLR amadi carbon nomai pahenanaba thaurang tauri masina BDF personnel singi confidence hengat hanba ngamgani masigidamak donganba training mathau tai miyam gi ai phanaba thabak tawbagi tanja ama phangliba asigi mathakta ikai khumnari basinpham ama oibana personnel singna discipline leina thabak tawgadabani haiki. Thaurom masida amjugi president su oriba All Manipur BDF Welfare Association gi chief advisor Wangkhemsa samjaina chingba miyoi kya su charuk yaki. Kumsi sahi yausang kumaina lakpadal amdam asida lairiba mipung khudingmak harau tayamba momon mino kaloina duna maratapa punsi marel ama oirasanu haina Chief Minister Nongthoma Birena yaifa paujel pirakli. Amaromda Manipur Pradesh Congress Committee MPCC gi President Kaisha Megachandranasu Hindu gi khwadigi chawba yausang kumaina lakpada miyamda harau tayamba phongdokpaga loinana yaifa paujel pirakli. Nation Scheme of Rashtriya Uchatar Shiksha Abhiyan Rusagi Makhada Manipur lengakna kumja lising ani taragani gi April taruk talingkhat kiba dana manjuri University awat apa kaya marumna thanba maramna mahairoi sing class ningthina tawba phangdaduna kang khongsaiba phibam amada leire. University asigi post graduate Kosingi class matam kuina tawdana lairibasi athuba matamda class hobiduna mahiroi singi career mangdana bahotna biu haina ngarang University asigi masing yamlaba PG mahiroi singna DM campus ta laiba University asigi A block ta thomjilakre. Ngarang numiyung ba matung pung 12 makhairom tabada yamlaba mahiroi sing aduna lairik tamba phanghan biu mahiroi singi career manghan biganu haibana singba plegat kya marum Paibaga loinana lau khongduna thomjinki. Mafam aduda police ka ngaiyak ningai sangdanaraba matung mahiroi sing irang adubu control taunanaba police na mahiroi sing adubu paumi singi mamang maktada tamthina phuraga tankhaiki. Tungda mahiroi khara khangatlaga BC wari sanabnanaba kausinki. Pung amarom wari sanaraba matungda hiram kharada yanaba purakpadagi mafam aduda thomjilamba mahiroi sing adu handokki. Wari sanabadu da saruk yaruba DM University Postgraduate Student Association gi Secretary Laurembam Poireiton Maitaina Paumising da hai University asigi academic calendar ngak na satabana maram oiraga mahairu singna ningthina mahitamba phangdriba asigi mayokta ngasigi khongjang asi chathabani. University asigi mahairu singna mahitamba phangdabagi matangda sahi kayagi mamangdagi hongna mahairu singna kanba kholau lautuna lakhibani. Adubu hosik phawba mari leinaba authority na marik chumba waroisin purak pidana leiri. University ama leiraga mahiroi singi khanbidaba thawong asi yamna laibak thibani. University asida hojik 4th semester kaduna lakliba June tha asida master loigadaba mahiroi sing asi hosik phawba 3rd semester gi class hodaba yauri. Masina maram oiduna makha tana Atai atopa University singda PhD na chingba tawthaba phangloidobagi phibamda leiri.
BC masa yauna University asigi din register amadi authority sing unaduna wari sanare loinana housing maki oinadi issue asigi waroisin purakpagi wafam leitri adum oinamak yausang manung asida oja singa wari sanaduna classification na singba ningtina pangthokpa loisinduna class haunana ba honage haibagi thajaba pirakpadagi ngasigi oina khongjang handokibani Karigumba thajaba si thabakta onthoroktrabadi makhatana mahairoi singna kanba khongjang sangsingani hairi Sairak asida paumi singda wangang laduna Dhanamanjuri University gi Vice Chancellor Nongmaithem Raj Mohalna paumi singda hai University asigi faculty watpana maram oiduna undergraduate amadi postgraduate ki posting takpada khudong chadaba mayok narakpadagi University asigi teaching amadi non teaching staff puna sahum launana bagi interview pangthokhrabani haiba thabak lawbagi process asisu sem saduna leire haina phongtokhi Manipur Lenga ki Directorate of University and Higher Education ki Joint Director in Charge oina Thaupuriba T Ojit pu Council of Higher Secondary Education Manipur ki Chairman oina haple haina Manipur Lenga ki Education S Deputy Secretary Elangbam Soniana order thokre order asina hai T Ojit asi hokiba kumja lising ani kungani thoi ki December 13 ta Council ki Chairman oina order thoktuna Thaupuba hauhan kibani adum oinamak sahi asigi February 18 ta thokiba court ki order amagi matung ina chairman khan kibagi order adu chatna hankidabaga loinana pham asiga sanaba mioi amabu naungna chairman hapnana ba khanghan kibani wafam asigi makha chatharakpa oina Manipur Lengangna petitioner amadi respondent singda mari leinaba document sing thagalaktuna evaluate taunaba khanghan khibani masigi matung ina mioi animaki document sing kupna nainaraba matungda Manipur Higher Secondary Act 1992 gi matung ina T Ojit pu chairman khan khibani hari mahaki chairman gi fam asi sahi ahum dagina manga phawba oigadabani haina su makhatana phongdokli Yausang kumai asi state asida sahi kharagi mamangdagi mayai kaba chinjak Sasin Taksilaga Ngausin Fajinabagi Kumai Oirami Adubu Kumai asi Taksi Khasi Naiba Sports ki Kumai ama onthorok pasi apaba khudam ne haina Andro Assembly Constituency ki MLA Thongnaujam Syam Kumar na phongtokre Waphamasi Mahairoi Lup Kanglei Park Students Association KSA na chahi khudingi pangthoktuna lakpagum sahi asigi oinasu sports for change saiba nungi wakhalonda Imphal gi mapal kangjaibungda pangthokhiba tarani thoirak suba mega sports festival hawdokpagi thoramda phongdokhibani thoram asi Mahairoi Lup asigi thomi singna Kangladagi senglaba maira lauduna thoram pangthokpham phawba rally amaga loinana laklaba matung chief guest oina saruk yakiba MLA Syam Kumar da khusinaduna hawdokpagi maira chukhat khibaga loinana lupki phiral chingkhatuna hawdokhi thoram asigi matangda wangang laduna MLA Syam Kumar na hai matam amada Manipur da leiriba Mahairoi singi lup hairagadi ban amadi irang tabagi lup oina unarami adubu ngasidi education sector gi amot pasing asi sengdoktuna education system asibo chumba mayolda puraknaba Mahairoi lupna honarakli yumthong ayambada mayai kaba chinjak saba masing hengalaklaba matam asida nahasingna sports da mai onsilakpa asigumba aphaba thabak asi angamba thakta mateng pangani haina thajaba pikhi lamdam asigi naha pumnamak sana khotnabada mai onsile Malemda Manipur masak takpadi sports amadi art and culture na masak tai Malem na thak wangna lauriba lamdam asigi resources watpadagi hiram kyada sothari lamdam asigi sanaroi singi handraba thongna national amadi international gi thakta sanaba khudingmakta medal amadi phanglakani haibasi miyamgi thajabani haina su makha takhi Manipur Feature Film Apaiba Leisil Taragani Suba International Film Festival of Teaser IFFT Kerala da tha asigi taret ki numidang pung taret lom taba matamda
ꯏꯅꯣꯛꯁ ꯁ꯭ꯀ꯭ꯔꯤꯟ 5ꯗ ꯎꯠꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯕꯣꯕꯤ ꯋꯥꯍꯦꯡꯕꯝꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕꯅꯤ ꯑꯗꯨꯒ ꯑꯩꯁ ꯁꯣꯕꯥꯅꯟꯗ ꯕꯪ ꯁꯔꯃ, W ꯇꯣꯝꯕ ꯑꯃꯗꯤ ꯕꯣꯕꯤ ꯋꯥꯍꯦꯡꯕꯝꯅ ꯄꯨꯊꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯁ꯭ꯇꯥꯔꯠꯑꯞ ꯃꯅꯤꯄꯨꯔꯅ ꯁꯤꯅꯦꯃꯥꯇꯣꯔꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯈꯥꯗ ꯄꯥꯔꯠ ꯐꯥꯏꯅꯥꯟꯁ ꯇꯧꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯃꯃꯥꯡ ꯊꯥꯗꯁꯨ 5ꯁꯨꯕ ꯁꯩꯂꯥꯟꯙꯔ ꯕꯔꯨꯋꯥ ꯐꯤꯂꯝ ꯑꯦꯋꯥꯔꯗ 2023ꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯖꯨꯔꯤ ꯑꯦꯋꯥꯔꯗ ꯕꯤꯁꯦꯁ ꯐꯣꯔ ꯑꯦꯛꯇꯤꯡ ꯐꯪꯂꯛꯇꯨꯅ ꯃꯅꯤꯄꯨꯔ ꯁꯤꯅꯦꯃꯥꯒꯤ ꯃꯒꯨꯟ ꯎꯠꯄ ꯉꯝꯈ꯭ꯔꯕ ꯐꯤꯂꯝ ꯑꯣꯏꯈꯤ꯫ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯇꯁꯨ ꯕꯦꯁ ꯑꯦꯛꯇꯔ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯐꯪꯗꯨꯅ ꯑꯅꯧꯕ ꯏꯇꯤꯍꯥꯁ ꯑꯃ ꯁꯦꯝꯈ꯭ꯔꯕꯅꯤ꯫ ꯕꯦꯁ ꯑꯦꯗꯤꯇꯔ ꯑꯃꯁꯨꯡ ꯖꯨꯔꯤ ꯃꯦꯟꯁꯟꯁꯨ ꯐꯪꯈ꯭ꯔꯕꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯕꯤꯁꯦꯁ, ꯑꯔꯨꯟ ꯌꯨꯝꯅꯥꯝ, ꯅꯥꯎꯕ, ꯅꯤꯔꯃꯂꯥ, ꯖꯦꯅꯤ, ꯔꯣꯍꯤꯠ ꯒꯤꯇꯥꯅꯆꯤꯡꯕꯅ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯂꯤ꯫ ꯂꯣꯏꯅꯅ ꯅꯣꯡꯂꯦꯟ ꯂꯨꯋꯥꯡ ꯑꯃꯗꯤ ꯔꯦꯁꯃꯤꯁꯨ ꯐꯤꯂꯝ ꯑꯁꯤꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯐꯤꯂꯝ ꯑꯁꯤ ꯔꯥꯖꯃꯅꯤ ꯑꯌꯦꯛꯄꯝꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯗꯒꯤ ꯑꯦꯗꯥꯞꯇꯦꯁꯟ ꯇꯧꯕꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯇ꯭ꯔꯥꯟꯁ ꯅꯨꯄꯤ ꯑꯃꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯔꯤ꯫ ꯂꯣꯏꯅꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯅꯨꯄꯤ ꯁꯥꯕꯤꯅ ꯂꯤꯂꯥꯒꯤ ꯐꯝꯕꯥꯛꯇꯗꯤ ꯃꯤꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗꯗꯤ ꯊꯣꯛꯂꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯈꯟꯖꯗꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯃꯅ ꯊꯦꯡꯅꯕ ꯆꯩꯅꯥ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯗ ꯎꯠꯂꯤ꯫ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜꯗ ꯎꯠꯅꯅꯕ ꯏꯟꯚꯥꯏꯇꯦꯁꯟ ꯐꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ IFFT ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 3ꯗꯒꯤ 7 ꯐꯥꯎꯕ ꯆꯠꯊꯒꯗꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 5ꯒꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕꯗ ꯑꯄꯣꯞꯄ ꯃꯅꯤꯄꯨꯔꯤ ꯐꯤꯆꯔ ꯐꯤꯂꯝ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯔꯣꯃꯤ ꯃꯩꯇꯩ ꯎꯠꯈ꯭ꯔꯕꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯕꯥꯛ 30ꯒꯤ ꯐꯤꯂꯝ ꯍꯨꯝꯕꯨꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯎꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯒꯤ ꯏꯊꯤꯛꯁꯇ ꯑꯦꯛꯇꯔꯒꯤ ꯀꯦꯇꯥꯒꯣꯔꯤꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯍꯥꯏꯕꯁꯤ ꯕꯤꯁꯦꯁꯅ ꯍꯧꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯒꯧꯍꯥꯇꯤ ꯁꯥꯏꯂꯦꯟꯗꯔꯒꯤꯁꯨ ꯁ꯭ꯄꯦꯁꯤꯑꯦꯜ ꯖꯨꯔꯤ ꯑꯦꯋꯥꯔꯗ ꯄꯤꯕꯁꯨ ꯑꯍꯥꯟꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯕꯖꯦꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯜ ꯆꯪꯕ ꯐꯤ ꯂꯧꯕ ꯐꯦꯁꯇꯤꯚꯦꯜ ꯑꯃꯠꯇ ꯊꯥꯕ ꯉꯝꯗꯕ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯏꯟꯗꯤꯌꯟ ꯄꯦꯅꯣꯔꯥꯃꯥ IFFIꯒꯨꯝꯕ ꯑꯆꯧꯕ ꯈꯔ ꯊꯥꯔꯝꯂꯒ ꯃꯈꯥ ꯇꯥꯅ ꯐꯤꯂꯝ ꯑꯁꯤ ꯑꯇꯩ ꯐꯦꯁꯇꯤꯚꯦꯜ ꯀꯌꯥꯗꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯗ꯭ꯔꯦ꯫ ꯄꯣꯁꯠ ꯄ꯭ꯔꯗꯛꯁꯟ ꯑꯃꯗꯤ ꯃꯥꯔꯀꯦꯇꯤꯡꯗ ꯕꯖꯦꯠ ꯊꯥꯗꯔꯝꯂꯕꯗꯤ ꯍꯦꯟꯅ ꯃꯇꯤꯛ ꯊꯣꯛꯄ ꯐꯤꯂꯝ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯀꯣꯗ ꯑꯣꯐ ꯀ꯭ꯔꯤꯃꯤꯅꯦꯜ ꯄ꯭ꯔꯣꯁꯤꯖꯔ 1973ꯒꯤ ꯁꯦꯛꯁꯟ 144ꯒꯤ ꯃꯈꯥꯗ ꯑꯊꯤꯡꯕ ꯊꯝꯂꯦ꯫ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 5 ꯅꯠꯇ꯭ꯔꯒ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯟꯂꯣꯐꯨꯜ ꯑꯣꯏꯕ ꯊꯧꯑꯣꯡ ꯆꯠꯊꯔꯒꯗꯕ ꯃꯑꯣꯡꯗ ꯄꯨꯟꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯆꯩ, ꯅꯨꯡ ꯑꯃꯁꯨꯡ ꯂꯥꯏꯁꯦꯟꯁ ꯌꯥꯎꯗꯕ ꯅꯣꯡꯃꯩꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯣꯔꯗꯔ ꯑꯁꯤ ꯃꯃꯥꯡ ꯊꯥꯒꯤ ꯇꯥꯔꯤꯛ 29ꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ SPꯅ ꯄꯤꯔꯛꯈꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 42 ꯁꯨꯔꯕ ꯊꯧꯕꯥꯜꯗꯒꯤ ꯅꯨꯄꯥ ꯑꯃ ꯕꯤꯅꯥꯏꯟ ꯇ꯭ꯌꯨꯃꯔ ꯑꯃꯒꯤ ꯑꯅꯥꯕ ꯂꯩꯕꯗꯒꯤ ꯃꯄꯥꯟꯗ ꯂꯥꯌꯦꯡꯕ ꯆꯠꯂꯨꯕꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯂꯨꯄꯥ ꯂꯥꯛ 4.5 ꯆꯪꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯔꯤꯝꯁꯇ ꯄꯨꯈꯠꯇꯨꯅ ꯌꯦꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤꯒꯤ ꯗꯣꯛꯇꯔ ꯑꯀꯣꯏꯖꯝ ꯏꯕꯣꯍꯜꯅ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯄꯨꯡ 9 ꯆꯨꯞꯅ ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨ ꯃꯥꯏ ꯄꯥꯛꯅ ꯂꯧꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯄꯨꯡ 49 ICUꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯕꯔꯟ ꯌꯨꯅꯤꯠꯀꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯋꯥꯔꯗꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ DPꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕ MRꯒꯤ CO ꯏꯟ ꯆꯥꯔꯖ ꯑꯣꯏꯔꯛꯈꯤꯕ ꯗꯣꯛꯇꯔ S. ꯏꯕꯣꯝꯆꯥꯅ SP ꯏꯝꯐꯥꯜ ꯋꯦꯁ ꯏꯟ ꯆꯥꯔꯖ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯒ ꯖꯤꯔꯤꯕꯥꯝꯒꯤ SP KSH ꯔꯕꯤ ꯀꯨꯃꯥꯔꯅ ꯑꯍꯥꯟꯕ MRꯒꯤ CO
Imphal West ki SP oiramba KSH Sibakantana SP Imphal East ki SP oiramba M Pradipna SP Senapati oibaga loinana Senapati District Police ki SP oiramba Karthik Maladina Jiribam District Police ki SP oiragani. Kangpokpi District Police na War on Drugs campaign gi manung jana popi pambi sing leptana yanthalak pagi makha tarak pada ngarang su district asigi Sekul Police Station gi manung janba Molkon khul gi siksang na pom da ekar tare lom chawpa mafam amada tharamba popi pambi sing yanthatuna mangan kre ngarang popi pambi sing asi Kangpokpi District Police na Narcotic and Affairs of Border amasung Sekul Police ka khusam naba combined team amana punna yanthat minaki bani haina phongdorakli. Laibak sida chanariba democracy ki marol ahum 3 tayar naiba lengak longi manungda miyamga haktengnana samnariba urban local body singi matangda Manipur gi oina yenglubada masa masagi sahi mangagi tam sing mapung phana chatkibadagi loisin khrabasu Hauzik Paubada Lenga ki Maikaidagi Handak da tha asigi ahum da loisin kiba assembly mifam da pauba soidana pangthok lagani haibagi insurance pi khrabasu pangthok tana laklibagi mathakta Manipur lengang na Imphal Municipal Corporation IMC yauna urban local body ULB kungataret ki hana lairambadagi chairperson leheludraba ex caretaker mayor ex caretaker chairperson amasung ex caretaker councillor singbu makhoida pikhiba caretaker gi thabak thorom sing makhata na sangdoktuna chana halagani hairakpana IMC yauna ULB kungateret ki mikhal pangthokpagi mami tamdribara haibagi wahang hangnarakpa haure. Imphal Municipal Corporation gi oina yenglubada lengakna Imphal City bo smart city onthoknabagi damak mathau taba thabaksing paikhalakpada thoidok hendokna achoba thodang logadoriba Imphal Municipal Corporation asigi mamangi mikhal asi June 2, 2013 ta pangthokhibani aduga mikhal adudagi karaklaba councillor singi ahanba mifam June 13, 2013 ta pangthokhibaga loinana Imphal Municipal Corporation nauna reconstitute tawre habasi numitsidagi lawkhrabani adubu IMC adugi chahi mangagi full term loisin kibaga loinana mathangi anoba corporation ama lingnabagi mikhan June 15, 2018 da pangthokpham thoklibani atopa municipal council singi oinasu Thobal Kaksing Mayang Imphal Nambol Moirang Ningthaukhong Bisnupur Jiribam Lilong Chamurau Thongkhong Lakshmi Lilong Imphal West Kakching Khunau Yairipok Kumbi Wangoi Andro Kwakta Lamsang Nagar Panchayat Wangjing Lamding Sikhong Sekmai Oinam Sugunu Sekmai Lamlai amasung Hairok Nagar Panchayat ki mikhal singsu January 13, 2013 ta pangthokhibani ULV kungataret asigi mikhal nomatada pangthokrabasu thangnaba tha kumja 2013 ki February gi tongan banumisingda ULB sing asigi ahanba mifam sing pangthoktuna constitute tawkhibani loinana sahi manga gi full term haukhiduna anoba mikhal pangthokadaba matamsu mamangi kumja 2013 ki February thagi tongan banumisingda oikhibani adubu hauzik lakliba wafamdi kumja 2013 gi June 15 da pangthokpham thokiba IMC gi mikhal asi ngasi phawba pangthoktabaga loinana atopa urban local body singi mikhal su kumja 2013 gi February thada pangthokpham thoklabasu ngasi phawba pangthoktana namsinduna thamlaklibani adumoinamak cherak sida panba yabana masa gi sahi manga gi tam mapung phabadagi mathangi mikhal pangthokadaba matamdagi hauzik sahi ani henjillaklaba phawbagi marak sida IMC gi oina mahut loisangi makok thongba officer amabu administrator oina thengkhang kayarak ta hapchinduna IMC gi thabak thorom sing tawhalaki
Lengaki thawng adumak IMC gi leijariba rule amasung law gi matung ina ayaba pide haibagi wakat sing High Court of Manipur da thangatnarakhi. Loinana masagi full term leiringaida mayor amasung councillor sing oiramba singda caretaker mayor amasung caretaker councillor sing oihanduna makhatana mathau pangthohalakhi. Hariba phibam asimak atopa pawasi makhatana pijari. Municipal Council amasung Nagar Panchayat singdasu thengkhang naina tawtuna lakhi. Adum oinamak August 18 2012 da Deputy Secretary mahutna thokiba order amana matam loikraba mayor chairperson councillor singda caretaker sing oina puhalaki badu makhatana satnararoi haiduna khanghankibasu laiki. Lengaki mahut loisangna laurakkiba firep asigi mayokta IMC gi yauna atopa ULB singi maikaidagi pangthokpham thoklabasu pangthoktana namsilakliba makhoigi mikhal sing lengang na thubu matamda pangthokpiu amasung pangthoktaba oiragadi mikhal sing asi pangthoktriba phawbada makhoida piramba caretaker gi phamsing mikhal gi notification thoktriba phawbada makhatana pigadabani haibagi wakatchu High Court ta tawnarakibani. Wakat sing asi phongdokpa tongan barit petition civil sing court na lokhatuna khanaraba matungda lengakta mikhalgi notification thoktriba phawbadi player tawrokpagi matungina caretaker sing makhatana lehananaba khanghanba lekhibani. Masimak palladun ngarang Under Secretary mahutna Thadorakpa order amadasu High Court of Manipur na January 18, 2012 da writ petition civil number 935 of 2022, 633 of 2022, 704 of 2022 amasung 880 of 2022 gi order matung ina Imphal Municipal Corporation yauna Arbal Local Body 18 maki ex caretaker mayor ex caretaker chairperson amasung ex caretaker councillor singbu chahi 5 gi matam loiraduna dissolve tawkhibadu makhatana makhoibu caretaker sing oina State Election Commission gi maikaidagi mikhal pangthoknabagi notification ama tholaktriba phawba makhatana leiragani haina phongdorakkhre. Kakching District ki mafam pumna maki land record sing Kakching District headquarter da hanagumna thamgadabani haina Joint Non-Government Organizations JNG VHO Kakching na lengakta taksiladuna miyamgi wakat khongzat ama ngarang Kakching Kaithialgi Nauhallai mamangdagi hauduna Kakching Chumnangda laiba Deputy Commissioner gi office pawba chatkre. Protex khongzat asida saruk yakibasing na athuba matamda Kakching District ki land recording purakadabani pukhatkiba land recording athubada purakadabani haibana chingba iba plegasing paiki. Rally-da saruk yakibasing na Chief Minister N Birenda address tawba memorandum amasu district asigi ADC ki khuthangda pisinki hairi. Ngarang ayu pung 8 minute kungani thoirom tarak padagi nanumidang pung mapalom tarak pa phawbugi manungda tongan ba mafam manga da mai chakre. Mafam singasi morang kampugi pham amagi manak Langgol Lai Manai gi Chingya Kangpokpi district ki Tuisem Phai Khul Churachandpur gi Kangpi Mall amasung Sengmai PS ki manung chanba Chingyang amadani adum oinamak mai chakhiba mafam pumnamak fire service ki team singna pau tabaga changsinaraktuna kanki adum oinamak
ꯇꯨꯏꯁꯦꯝꯐꯥꯏꯗ ꯂꯥꯃꯩ ꯆꯥꯛꯈꯤꯕ ꯑꯗꯨꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯣꯛꯂꯛꯇꯨꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯕ ꯉꯝꯍꯧꯈꯤ ꯍꯥꯏꯔꯤ꯫ ꯃꯩ ꯑꯁꯤ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯅꯤꯅ ꯊꯥꯔꯝꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯃꯅꯨꯡꯗ ꯀ꯭ꯂꯕ NGOꯁꯤꯡꯅ ꯀꯪꯂꯥꯗꯒꯤ ꯃꯩ ꯂꯧꯕꯒꯤ ꯊꯕꯛ ꯉꯁꯤꯗꯒꯤ ꯍꯧꯔꯗꯨꯅ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯑꯌꯨꯛ ꯄꯨꯡ 8ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕ ꯀꯪꯂꯥꯒꯤ ꯅꯣꯡꯁꯨꯞ, ꯑꯋꯥꯡ ꯑꯃꯁꯨꯡ ꯈꯥ ꯊꯪꯕ ꯃꯦꯟ ꯒꯦꯠ ꯑꯍꯨꯝꯃꯛꯇ ꯃꯤꯍꯨꯠ 10 ꯆꯪꯂꯛꯂꯒ ꯂꯧꯔꯕ ꯌꯥꯒꯅꯤ꯫ ꯀꯪꯂꯥ ꯐꯣꯔꯠ ꯕꯣꯔꯗꯀꯤ ꯆꯤꯌꯔꯃꯦꯟ ꯑꯁꯤꯅ ꯍꯥꯏꯕꯗ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯑꯃꯁꯨꯡ ꯒꯥꯔꯤꯁꯤꯡꯗꯤ ꯀꯪꯂꯥ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ बिहारगी हानगी चीफ मिनिस्टर रबरी देवीबु सेंट्रल ब्यूरो ऑफ इन्वेस्टिगेशन वाहंग पाहंग चथखिबगी थवोंग अदुबु कांग्रेसना कंडेम तौखिबगा लोइनना थवोंग असिदी ओपोजिशन की खोंजेलबु नमसिंदुना थमनबा होनबनी हाइना मराल सिखरे। मपालगी ओइबा पाउ मखाताना पिजरी। महाराष्ट्रदा तिलहौगी ममल काहेना हंथखिबगी थवोंग अदुबु तिलहौ थारिबा लौमीसिंगना कनबा मवोंगदा यानिंगदबा फोंदोक्तुना यामलबा तिलहौसिंग मई थादुना खोंजंग संगसिनख्रे। चू थाबगी थबक तौरिबा लौमीसिंगदा ट्रैक्टर येंथोकपगी थौरमदा वा ngangladu उत्तर प्रदेश की चीफ मिनिस्टर जोगी आदित्यनाथना फोंदोक्खिबदा स्टेट असिदा चही खरगी ममांगदा लौमीसिंग मसा मतोमता सिजबगी थौदोक यामना तोइना थोकलमखी अदुबु बीजेपी न लुसिंगबा लेंगाक लाख्रबा मतुंग चही तरुकलोम असिदा स्टेट असिदा लौमी अमतना मसा मतोमता सिजबगी थौदोक थोखिबा लेत्रे हाइना चीफ मिनिस्टर जोगी आदित्यनाथना फोंदोक्ख्रे। उड़ीसा की खुर्दा डिस्ट्रिक्ट की मनुंग चनबा मफम अमदा ngarang इलिगेन ओइना चलाइबा फायर ट्रैकर मैन्युफैक्चरिंग यूनिट अमा खंगौदना पोखाइरकपगी थौदोकता मियोय मरी सिखिबगा लोइनना अतोपा मियोय मरीना फिबम लूना सोख्रे हाइना पुलिस की माइकेदगी फोंदोरकली। मथंग सहीदा पांगथोकदोरिबा लोकसभा मिखलदा कांग्रेस की सीट ओइना मतम सांगना लाख्रबा अमेठीदा समाजवादी पार्टी की मिहुत थादोकनी हाइना पार्टी असिगी चीफ अखिलेश यादवना फोंदोक्ख्रे। महाराष्ट्र की औरंगाबाद डिस्ट्रिक्ट की मनुंग चनबा सिलोटा लौमी अनि मतोमता सिजख्रे हाइना पुलिस की रिपोर्ट अमना हाइरी। पुलिस की रिपोर्ट असिगी मतुंगिना थौदो असि महाराष्ट्र एग्रीकल्चर मिनिस्टर अब्दुल सातर की कॉन्स्टिट्युएंसीदा थोखिबनी। लौमी अमना लोन सिंगबा ngamdabana maram oiraga matomta sijakhibani। मदुगी मतुंग लौमी अदुगी लबुक्ता लौ उबा यावबा नुपा अमसु matomta sijakhi हाइरी। उत्तर प्रदेश की मनुंग चनबा संबल डिस्ट्रिक्ट मसाई चही 15 रोमता सुरीबी स्कूल तमलीबी नुपी मचा अमा मियोय मंगाना गैंग रेप चथख्रबा मतुंग थौदो असिदा चेनबा मियोय अहुम पुलिसना फाबा ngamख्रे अनि फाननबा कन्ना थीबगी थबक चथरी। बिहार की हानगी चीफ मिनिस्टर रबरी देवी की मथक्ता सेंट्रल ब्यूरो ऑफ इन्वेस्टिगेशन वाहंग पाहंग चथखिबगी थवोंग अदुबु बिहार की डेप्यूटी चीफ मिनिस्टर सु ओरिबा रबरी देवी की मचानुपा तेजस्वी यादवना अकनबा मवोंगदा यानिंगदबा फोंदोक्खिबगा लोइनना ओपोजिशन लेरिबा लुचिंगबसिंगी मथक्ता सेंट्रल एजेंसी सिंग थाजिंदुना अकी अखंग पोहनबा हाइबसी बीजेपी लेंगा की हैनबीनी हाइना मराल सिखरे। सेंटर द लेरिबा लेंगा असिना सेंट्रल एजेंसी सिंगबु खुलाई ओइना सिजिनरे हाइबगी मतंग द ओपोजिशन पार्टी सिंगना प्राइम मिनिस्टर दा अइबा चेरोल पिसिंदुना खंगनख्रबा मतुंग मध्य प्रदेश की चीफ मिनिस्टर शिवराज सिंह चौहान फोंदोखिबदा प्राइम मिनिस्टर नरेंद्र मोदी की वाखलोन अमदी महांगना पाइखलकलिबा थबक थरमसिंग असि लेबा असिगी अमदी लेबा असिदा लेरिबा मियामगिनी हाइना फोंदोरकली।
Tamil Naduda Bihargi workersingbu local workersingna phubagi video ama social media da viral oirakharba matung thodok asigi matangda Tamil Nadu amasung Bihar government animakna hakchina lawbaga loinana thijinbagi thabak haukhre. Pulisna thodok asibu cheksina thijillaba matung social media da viral oirakhiba video adu sasinabani haiba khangba ngamkibaga loinana sasinaba video adubu social media da thagalamba miyoi Faba ngamle haina phongdokli. Tripura Legislative Assembly Mikhalda BJP ne absolute majority phangduna mai pakraba matung nahan Tripura ki Chief Minister khanbagi matangda BJP lusingbasingi oiba mifam ama pangthokre. Madugi matung ngarang ayu amohana pangthokiba mifamna hanagi Chief Minister Manik Sahabu amohana Tripura gi Chief Minister oina khankhre. Meghalaya the National People's Party NPP na lusingba lengak semnaba governor na invite tawrakraba matung party asigi Chief Conrad Sangmana chair lawduna ngarang lengak semada party asida sawgaliba topa party member singa punna mifam ama pangthokhibaga loinana minister khanbagi matangdasu khanakhi. Maduda NPP na lusingba sungsinaba lenga asida puna minister taragani thoi leigadabagi manungda NPP da minister nipan leigani aduga UDP ISS PDP amasung BJP da mathangsina minister gi pham ani amasung amamam piragani hairi. Meghalaya da single Rajers Party oiriba NPP na BJP ga sungsina balengak ama semlagani haina lauthokraba matung Congress lusingba Joyram Ramesh na BJP bu hunduna ngangkibaga loinana Meghalaya leba asigi oina khwadigi corruption tawba state oire haikre. Nagaland Mon region gi oina leiriba NDPP gi president Khoiwang Wangsa amasung General Secretary M Phowang party gi chana kanglon thugaiduna thabak tawrambagi damak suspend tawkhre. Pakistan ki kha nongsup thangba lamdamda sathakhiba suicide bomb attack ki thodok amada security officer mapan sikhre amasung yamdrabada tei tarago humdoi aso apan nangkhre. Suicide bomb attack ki thodok asi Balochistan province da thokibani officer singna festival amada ngak senbagi thabak pangthokluraga provincial capital quarter da halakpada attack asi chatharakibani hairi. UK da healthcare workers sigi awatpa mensinaba lokhalakpa maru oiba khongthang amada leiba asigi National Health Service NHS na India dagi professional chama hena recruit tawragani haina media report singna phongdorakli. Pakistan gi maru oiba political force ama oibaga loinana hojik leriba Pakistan Democratic Movement PDM gi ruling coalition government po support tawba pillar ama oiriba Pakistan People's Party PPP na michang mikhai naidana digital census pangthokani haikiba wasak ngaktre haina phongdokladuna federal government thadoklagani haina kihankhre. Haukiba nomaiji numita Azerbaijan gi yetnariba Nagorno Karabakh region da Azerbaijani troops sing amasung ethnic Armenian singi marakta thokiba nongmai kapnabagi thodokta yamdrabada miyoi manga sikhre haina Azerbaijan amasung Armenia gi report singna phongdokli. Ani shuba lanjau gi matamda leikhiba Japan gi force labor gi victim singda competition pinana bagi thorang khara South Korea na lauthokre. Haukiba chahida domestic health ama Mazanupiga loinana torture tawduna brain injury na maram oiraga sihankhi haina maral sikhraba India dagi haukibi nupi ama ningthokaba numita Singapore gi court amana chahi 13 jail da leibagi cherak pikhre.
सानबगी पाव पिजरी टोक्यो ओलंपिक गेम्स सिल्वर मेडलिस्ट मणिपुरी लिफ्टर साइको मीराबाई चनुना BBC इंडियन स्पोर्ट्स वुमेन ऑफ द ईयर 2022 की मना फंख्रे विनर असी पब्लिक वोटिंग तौरगा खनखिबनी Masai sei kunipan surabi Manipurdagi haurakkibi weightlifter asina award asi thangna thangnana lauba ahanba athlete oire mahangna mana asi kumja lising ani kunga mathoi dasu lauba ngamkhibani Tokyo Olympics da mahangna masana sida silver medal lauba ahanba Indian oikhi mamangi chahida Mirabai Chanuna Birmingham da pangthokpa Commonwealth Games da mahakna gold medal lauba ngamkhi 2022 da pangthokpa World weightlifting championship tasu silver medal fangki aihang na award asi thangna na anirak suboi na fanglakpada hainingai leitana nungaiba phawi amasung lakadoriba game singda yamna kana hotnaduna India gi damak medal hena purakpa ngamnana ba honagani haina Mirabai Chanuna phongdokhi award asi gi lamjel da yaukhiba sing asi wrestler Vinesh Phogat amasung Saksi Malik boxer Nikhat Jarin amasung badminton sanaroi PV Sindhuni Handak pangthokadoriba Willie Jin King Cup Indian squad lauthokre Salini Thakur Solana Vishal Upal gi mahut sinduna captain oiragani Asia Oceania Group 1 competition asida Vaidehi Chaudhary su yaukre tournament asida leibasigi senior sanaroi Ankita Raina amasung Karmal Thandina India gi challenge losing lagani Masai sahi kunga humdoi shurabi Vaidehi Chaudhary teammate Sandipti Singbu maithiba piduna Gurugram da pangthokiba tournament ki title lauduna mahaki ani shuba ITF women's singles title laukibani Chamriga Mabudra Thoi Shuba Rengta Ladiba Vaidehi Chaudhary Handakta Gwalior da Hanba ITF title Loki member Mangana Saba squad asida Sahaja Yamalapali Shu Yaubangamkre Yama Lapali Chamriga Yankai Mari Shuba Rengta Ladibani Germany ki city Mulheim da Sanagadaba German Open Super 300 badminton tournament da Rakshas Sena India ki challenge losing lagani adubu hanagi 1 Kidambi Srikan tournament asidagi withdraw tawkhre Kidambi tournament asigi mamangi edition da final changba ngamkibani handagi edition asida India ki maikedagi Rakshas Sen da achoba mitjang thamli Rakshas Sen galoina na handak national champion oikraba Mithun Manjunath India ki makok thongba sanaroi sing oiri Birmingham Commonwealth Games champion India ki Rakshas Sena tournament asigi mamangi edition da semi final da world number 1 Denmark ki Victor Ekkelsen bu maithiba pirambani adubu final da maithiba nanghaukibani Rakshas Sen German Open da taruk suba seeded oina saruk yari mahakna hanba round da France ki Khisto Povovka lamba taunaragani mahangna horokpa round sing mai pakpa ngamlabadi quarter final da Malaysia gi Lee Ji Jiaga thengnaraba yari Khu surgery tawrubadagi fitness na maram oiraga chahi anirom sanaba yaurudraba matung kumjali sing ani kunga mathoidagi tennis masana da amuk yaurakiba Croatia gi Dona Fekikna Mexico gi city Monterrey da pangthokpa Monterrey Open 2023 gi singles title laukre Italy gi makok thongba football league tournament Serie A gi nahan athengbada sanakiba league match amada visitor Juventus na goal onthokpagi khudongchaba ahumlak phangkhrabasu pansal oihokhidabadagi Gianluca Mancini na chankiba amata ngairaba goal gi matengna Roma na maithiba goal ama sunoda maipakre Copa del Rey gi Santiago Bernabeu Stadium da sanaki bahan balek da Real Madrid
0-0 da mai pakraba matung La Liga gi sanakiba league match da Real Betis ka goal chadadana draw chatkre adubu Barcelona di Spanish league asida Valencia bu pansil 0-0 da mai thiba piduna title lobagi lambi kaitana sangsilakli. District Volleyball Association Thobal na sinduna tha asigi amadagi Kodompokpi ground Wangjingda team taruk na saruk yaduna satharak pahanba District Open Volleyball Tournament ki winner Liwa Lamding na oikre ngarang sana ki final da Liwa na KYSU Kairembi Khokpu set 3-2 da maithiba piki match asida Liwa na point 19 13 15 10 15 15 15 15 15 Taranithoi score tauki. Kuntaret Suba Senior Women's National Football Championship 2022-2023 da Manipur gi mahut sinduna saruk yanabagi team sembagi ani suba tangka ki trial selection da yawgadaba nupi sanaroi nipu gi maming lauthokle championship asida Manipur na group tarukta Bihar Gujarat Assam amasung Yumbu Karnataka ga punna taminari trial da yawgadaba sanaroi singasi goalkeeper da M Monica K Melody Chanu W Usarani and Khushi Chanu amasung Hem Priya Salamni defender da Waipak P W Linthoi Ngambi M Achaubi K Anita I Silki Y Sharita O Rebika SS Banti Sharama K S Sanami Chanu TS Devzani S Linda Chanu TS Sahina Caroline Lanro Malwai KS Rabina Amasung and Gitanjalini Midfielder da M Mandakini Y Lakshmi and Nandesori M Jina L Babina L Bebicha KS Lakshmi TS Sanjita Ifam Romina Begum L Bijia L Sanathoi L Regia L Silia Amasung KSS Nausane Forwata S Rina Roy S Linda Kom S Daya Sultana Hingnailam Kipjen amasung O Bapitane Sanaroi singa sitha sigi taret ke yupung nipan tabada artificial turf ground lamlong thongkhong da laktuna team official singa report tawgada bani trial asitha sigi nipan dagi taramathoi phawbadi pangthokloi haina amphagi assistant general secretary na thadorokpa cherol amana khanghalakli Ngarang sanakiba Hero I League ki match da Trau FC na goal handoglaga Ken Kre FC bu pansil mari anida thoiduna table gi standing da mari subada laikre match asigi minute taraga mathoi da yumbu Ken Kre gi Walwona goal account hangki adubu minute ani gi matung da Brazilian Fernandinho Trau bu pansil manahanki ha matungi minute mapanda Ochilopna penalty da Ken Krebu amuk mangjin than ki adubu Bodona minute humpuga humdoi amasung humbudraga humdoi aduga Santena minute humbudraga mapanda sankiba goal sing asina Trauna point ahum munbangam ki Watt Club and Will Club Ithai Waipokpi na sinduna Ithai Waipokpi ground da chathariba kungani thoi subak Kanglai Park Cup 2023 ki quarter final line up mapung phakre ngarang sanakiba tournament ki tare suba pre quarter da KTFA thanga lawaina Alexa Kumbibu pansil ani shinoda maithiba piki Aroiba pre quarter da Moirang FC na goal handoklaga LYA Wangu Laiphambu goal ahum amada maithiba piki Manipur University na yumbu oiduna ngarang dagi Dr. Kamal Indoor Stadium MU da All India Inter-University Sepak Takraw Men Championship 2022-2023 haukibaga loinana
MU medal round changkre Association of Indian University gi midyang makhada tha sigi mapan phawba pangthokadaba championship asida tongan ba university kunga humdoina saruk yari Amphana sinduna artificial turf ground lamlong thongkhongda chathariba Delvung Kamsor ningsing ahanba under 14 boys Interclub Football Tournament ki ngarang sanaki ba ahanba match Poloi FC Imphal East amasung KFC Kaksing Pansil ani da point yenakre Nation Cricket Academy BCCI gi mityang makhada April kungamari dagi taragani pan phawba pangthokadaba under 19 boys camp 2023 gi damak All India Junior Selection Committee BCCI na Manipur Cricket Association MNCA gi nupa macha sanaroi ahum Lairenjam Anas Ningthaujam Rahul Kumar amasung MD Akil Ahmad Phundrei Mayum khalak le haina MNCA gi secretary na thadorokpa cherol amana khangalakli amadi Liverpool na makhoigi haisingba du matiksana utuna Anfield da sanakiba Premier League ki match amada Manchester United bu goal 8-0 da thoiduna ikaiba pikre Cody Gakpo Darwin Nunes amasung Muhammad Salah gi goal ani amasung Roberto Firmino gi goal amana Liverpool bu mai paankhibani losilakpada maroiba paw amahana Indian Army gi athaubasingi khubam sananaba lupa crore ahum khaktuna thamle haina Chief Minister na phongtokre Kangla da maira loba mioi tara dagi hena changba yaroi hairi miyamda akaiba thoangadaba thabak sing tawbiganu haina El Kailun na phongtokre Arba local body singi mikhal pangthokpagi mami tamdribara haiba wahang lakli lengang na high court ki order ni haidu ULB kunga taret ki caretaker singi matam sangtok hankre Manipur lenga ki dana Manjuri University kangkhong saibagi phibamda leire DMU ki mahiroi sing police na tamthina phudakre Law and Order ngakpada VDF sing na yanglen saru oiri haina Works Minister Gomidas Konthojamna phongtokre KSA gi taragani thoi suba Mega Sports Festival hautokre Kaksing da district asigi land record sing thamnaba rally chatkre athubada thamdrabadi makhal makha kya gi akanba khongjang sing sangsalakadauri Amadi apai balaichin taragani pansuba IFFT da unnanaba khalaklai Bijariba pausing asiga loinana hojiki oinadi nuktigi fongliba pause singdagi lawthoksaba maruoiba pausing miyamda pijaba loishinjari Midyak dabiriba amadi dabiriba singbu amuka hana pusparani laisumna kurunjari
Lengsin Biraksi, Yaifavi Eye Care, Kangabo Bazaar, opposite SBI ATM. Yaifavi Eye Care na chahi khara asida miyamda offer kaya pijaduna. Mid lying badu khudong chajadraba singda khudong chaba kaya piduna lakli. Ngasi so amuk pujarakle Yaifavi Eye Care gi offer oina. Chaliba chahi asigi yauksang phawgi oina frame the free loinana lens to 20% gi offer pijari. Tonga ba advance oiraba technology kya seasonaduna mafam asida sale yamna tingdana mid lying bagi khudong chaba pijari. Angang singi frame Nupa Musawadi Nupi Musa Singi frame, Ahalaman Singi frame, Makal Kayagi design sing the Fangbiragani, Yaifavi Eye Care, Kangabo Bazaar, opposite SBI ATM. Ngasing Maleng Simbiro, Yauksang Komayu Oina, frame the free Loinana, lens the 20% gi offer Pizariba, Yaifavi Eye Care, the Miam Lengsin Director Kodong Saba Silovio. Akopa Marol Gidama call to you 739-5957-341, Loinana 6009-541203. Yaifavi Eye Care, Kangabo Bazaar, opposite SBI ATM. Royal Academy Wangjingi Ozagi Ahang Bafam Karakojari Ahan Bada Assistant Teacher English Ki Ahang Bafam Ama Qualification BA or MA English with BA 2 years experience Laibo Obigadabani Anishu Bada Assistant Teacher Hindi Gi Ahang Bafam Ani Qualification Hindi Ratna with DAI 2 years experience Laibo Obigadabani. Last date for the submission of application 5 March 2023. Date of interview 6 March 2023. Salary as per Royal Academy Wangjing Lamding pay scale. For further details contact number 8014-369-556 Natragana 9077-228524 Khanghanjariba Principal Royal Academy Wangjing Lamding. Admission open. RST Academy Yaripok Khudrom Lekai near Universal College. Salib Chahi English Ningani Kolhumdoi Kunmari gi oina pre-nursery to class 10 fawgi admission form thaba hojari. Session hobagi matamna lagliba March ki tang ani English singani kunmuhumdoi. RST Academy ne pizariba khudong chaba singdi pre-nursery dina KG2 fawgi lagliba March ki tang amadagi kun fawgi manungda ming sansin birabadi 20% ki offer pizagani. Class 1 to class 5 fawgi nauna changlapka satra singda bosema phongba lairik ahum lemna pizagani. Students sing English ngabong ngamnanaba school asin hona jagadori. Nupi macha amadi nupa macha singi boarding gi khudong chaba pizari. Ban amadi bus ki khudong chaba su pizari. Loina Navodaya amasung Sainik entrance ki damak coaching chaliba session asidagi haujaragani. Hena akopa marol gi damak 7005773419 amadi 7005842305 loinana 8974195770 Khangan Jariba Vice Principal RSD Academy Yaripo Khudrom Lekai near Universal College. Ahango Ozagi Fam Kojari Amadi admission Hangukjari Toman Manglemba Krishna Chandra English School TMK Laisangthem Government recognized IRB School is Oza Ahum Kojari Ahanbada First Language Manipuri MM Qualification the MA Manipuri B.Ed Natragadai Ani Suba Post English Qualification MA English Loinana B.Ed Natragadai Ahum Subada Rhymes Qualification BA Natraga BSc Rhyme Pass with B.Ed Natragadai Ahama Phamasi Pambi Singnado Madomi application adu February ki tang kungani fan 2023 fawagi manungda bisin view interview pangthokada matam chaliba sahi sigi March ki tang manga English singani kungo humdoi hena ko pamarol khangbi ning singi 8787441143 amukahna 8787441143 loinana Toman Manglemba Krishna Chandra English School TMK Laisangthem Hariba School Sigi Anova academic session Gidama admission Hangdokchari English Singani Kungamatoi da ISSLC examination da Satra Yankematoi Tabagi Manunda Satra Kuntramatoi na first division Satra Taranipa na second division Satra Amana third division Wiki English Singani Kungani Toidana Satra ni Pugamapan ISSLC examination Tabla Satra ni Punipa na first division da Amadi Satra Amana second division da Pauki School Sigi Hena Kodong Saba Singdi class Kodimaki first holder Singda Thagi tuition fee Tangkai Logzagani Chap manaba mama mapagi machani school asida tamirabadi macha amana tha amagi fi tangkhai logjagani chap manaba mama mapa amagi macha ahum tamlabadi angang ama fi logjaro orphan mahiroi singi oina thagi fi komthoksagani nupa masa amadi nupi masa singi tonga ba boarding gi khudong chaba leijai CCTV camera install tawduna ka khudimokta section na scenery band service ki khudong chaba su leijari audio visual aids ki khudong chaba class khudimokta pijari ngasi maktana view una view amadi adomodongi pigli bisa singbu
ꯃꯤꯡ ꯆꯟꯁꯤꯟꯕꯤꯌꯨ ꯈꯪꯍꯟꯖꯔꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯣꯃꯥꯟ ꯃꯥꯡꯂꯦꯝꯕ ꯀ꯭ꯔꯤꯁꯅ ꯆꯟꯗ꯭ꯔ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ TMK ꯂꯩꯁꯥꯡꯊꯦꯝ ꯒꯚꯔꯟꯃꯦꯟꯠ ꯔꯤꯀꯣꯒꯅꯥꯏꯖ Tamo, o tamo. Kaidaure? Tamo je. Kaidaurage ibem nangbo? Ai gi lohongbogi do. Luhongbo kaidauraba? As phizang gi do haiba. Adugi damakta ne karimda waruranu. Isal gi damakta nabungna ne matam siga khwaidagi sunaraba phizang ama connect tora thamabani ko. As yaroiso mi aina pamba ama laiso. As hana connect pudi tawsalurine. Farine isal na pami du karma phizang nu ne. Adu bro tamo Niltom Enterprises. Adudi ibung na hana connect tora leremni ne. Aya, asing bero tamo. Hey, asengbogi ni ne. Mogi du ne mamalsu yamna hongi hai ne. Hoi tamo, phizang da nate lohongba ama da hekta changbu pochang sing chair, table, sofa, carpet loina lai hai. Hey, luhongba na tin hey. Ipan Churakaran Asti Sorat asina singbada tangai phadana sangim posing kuda moina harabada semena kanat phakna singbasune loi lei ko Adu tamo moi de hekta oina contact tawrasi. Tawrase nate tawrabani ne nate nangbo moi contact number di yaujara bro Yaudi tamo. se ai harake ko nang sep tok chulu ko Hoi tamo. se 9615 9615 270 270 844 844. yadra Yarni tamo. aseng mamakni ngasi lengsin birau Niltom Enterprises adom gi luhongbugi fizangi Amadi atopa deba karma na chingbada suchangba tangai fadana changba pochang singsu ahongba mamalda chanjari. Niltom Enterprises.